Online Manipuri Kuki Pao miyeng tabiro pumnamang puthoi laisramna khurumjari ahanbada Maruoiba Pao. Selgi dimanda miyoi ama sakhangdaba singna fajinkre. Masakhangdaba miyoi singna miyoi ama nongmai chingdonda faduna pukhraga selgi demand tawrakre. Masigi matangda miyoi asigi loina bina polista complaint ama tawrakre. Press na phangba pauda fajinkraba miyoi adu Irilbung police ki manung chanba kairau marketing major inkholdagi MD Tas Udin Sa kawi. Tas Udin ngarang ayuk pung 10:30 tabada Lairen Pattagi masakhangdaba khulai paiba miyoi ahumna fakraba matung imung manungda selgi demand tawrakpani hairi. Tas Udin gi loinabi Wazia Sahani na Iringbul police ta thaganglakpa complaint chero dugi matung inna Maki Mapuroibaga car amada makhoi gi pikliba machanupi amaga punna Kongbaromdagi yumda halakpani. Lairen Pat Coffee Cafe nakta hana leiramba miyoi singna gari khambaga loinana somunki amadi car adu miyoi amana thauraga atopa car amana mang tharaga makhoibu puki makhoibu singjamin police station gi manung chanba liwa lambida laklaba matung mafam amada machanupi ga mahaka Wazia Sahani ga thamlamlaga mahaki Mapuroiba puki karigumba police ta taklabadi Mapuroiba hatkani haina suki halamki masigi tungda masakhangdaba miyoi amana imung manunggi telephone number amada mahakpu thadongnaba lupa lakh 10 pinaba demand tawrakhibani hairi. Khoinaijam Romario gi matangda KCP nongdren khombana wafam sing thamlakli. KCP na lisang sina changsilakliba yawol iho asigi saruk ama oina khunai asigi oina social reformation gi thabaksu leptana paikhali. Masigi manungda khunai asigi nupi oibisingi ikai khumnaba temsingnaba miyoi sing masana langjaba maralgi matung inna Thijin humjilaba matung masa masaga chanaba chairak party na laibang miyam khangna pikhiba ngaktani haina KCP nongdren khomba lufki publicity secretary Kanglai Purel na thadorokpa cherol amada phongdorakli. Cherol asina phongdorakpada asiguma nupa nupi gi lamchat yaudabagi wathok singi manungda haukiba July thada party na Khoinaijam Romario amadi Roslyn kauba miyoi anigi matangda thokiba wathok amaga mari leinana miyam khangna nakal animaki wa taraga wail chathaki amasung warak watemki case asida Chenariba Khoinaijam Romario hariba nupa macha asi chahi yamna nauriba misak ama oibana masagi lamchat chumthokcharaga tungi punsida phaba miyoi ama oiraknabagi tanja piduna mahakpu akan machairak pikhidabani. Adobu Romario gi anauba case ama amuk nongna chatharakpana tha asigi tarukta koirengna luchingba UNLF ki group na nongmaina kaptuna warakhiba haina I pausingda tajare amadi thaudo asiga mari leinana Romario bu waraktringaida masana wa nganghalaga thadorakpa video amasu social media gi khuthangda thengnajare hairi matang asida thamningba wafamdi group amana case amagi warak watem chathaba matamda chathariba case adugi wayal paring aduga mari leinadaba hiram kaya ama thawoina paksilakpa asi leibang macha tadaba anemba thaki politics amani haina lawi party amagi makhut chanduna custody da thamlaba matung Romario hariba miyoi asida namfuda atopa mari leinadaba party amadi miyoi kayagi maming sizin halakpa asi taraina laude hariba khutpu asina phaba thabak ama tawbagi maramda Seranaba masagi popularity tanaba hotnabada atopa party singbu mingchat thianaba silakpani haina party sina lawi hairi. Cherol asina makha tarduna hai party na amuk kupna thijilaba matungda khangba ngamlakhibadi Romario asina marirak suba oina wathok ohalisi nupi adu masagi oina professional sex worker oiramki amasung mayum palaba matung Mapuroibaga khainaduna macha amaga loinana mapamda halaktuna leibi maungnaha ama oiramki Inkai hangoina hairabada nupa nupi asi masa masagi ikai khumnaba mantiknaraba red yanaraktabadagi thokliba wathok ama oiramde amasung chen chongduna yumbanbagi marida tasengna khong thangjinbagi phibam oiramde masida hanadagi wathok oiduna leiriba nupa macha asibu nupi asina mahaki regular client ama oiba koirengna luchingba UNLF ki member nupa amada taksinuna Romario gi wathok asi ohenkhibani haina chapchana khangba ngamle khunai asigi thokliba sigumba nupa nupi gi oiba lamchat mangsilakpagi thaudo wathok singda KCP na chenariba nupa natraga nupi sing gender gi khenaba thamdana chapchana warak watem chathaduna purakhibani loinana kanagumba luf amana chathaba thabak thoram singda atopa lup singbu mingchathianaba makhata na sinbiganu masigi poloi afaba oiroi haiba khangminasi afaba achumba maikaida laibaki thaugai pangbada oina lamjen tanaminasi apikpa akhuba wakhalna mang tharaga lup chawkhatpa ngamloi haiba khangminnaba matam oire maram asina lup amana achumba wayal ama chatharakpada selna kaidangda mamai chumloi amasung chumnaba so hotnaroi hairi Mamang chahi 2023 gi May 3 dagi horakhiba irang asida Central Force singna Kukising Asoiba khanglabasu kangkhattuna thamli Kukising asi makhoi gi
source ama oina sizinabagi fibamda lairi Churachandpurgi Maitai-sing Kukisingna landarakhiba aduda Central Force-singna kannaba hotnabagi mahuta Maitai amasung Kuki tongan-tongana khaidoknabagi mawongda Maitai-sing adu safety oiba mafam amada thamlaga Imphal tamna purak Nabahonaki haina national media gi report amada haidi report asina makha tana haribana Manipur da Anglo Kuki war thokide haibasi RTI gi kuthangda hanglakhiba wafam amada India government na madugi chap chaba paukhum pi khrabani Army gi Chief General Dwivedina All Manipur Travel Student Association na sinduna Churachandpur da chatkhiba rally aduda Maitai singna Anglo Kuki War Memorial Gate mai ithaba laikhide chair mai thakibadi lai haina phongdokpadi laikhre Central Force singna Maitai singda protection pidabadagi Maitai singna police ki army dagi yamnaba nongmai sing lut tawki haibasidi mayek single 2023 ki June anida Sugunuda Kukising na chatharakhiba attack ama State Force na khut thanaba honabada Assam Rifles na makhoi gi Casper gari ani thachinuna achoba wathok oiki Hawjiksu Kukising na Maitai singda landarakpada Central Force singna thingnaba honabagi mahuta Maitai singna madudagi ngakthoknaba honabana apanba kaya piri Kukising na aranba document kaya samjinuna makhoi bu hanthana yengbire haina UN Israel gi Prime Minister European Parliament ta fawba che thaduna India gi mayokta European Parliament na ware fawba lauki North American Manipuri Tribal Association fawba semduna Maitai singgi mayokta kanba propaganda kaya chathaki Liningi oina yengba matamda Maitai sing minority oire Christian religion asi malemgi khwaidagi chawba dharma oiribani saknairaba aiba GS Grisham na iba Linguistic Survey of India gi Volume 3 Chapter 3 da Manipur yauna yumthangnariba state singda tariba kuki gi masing asi punsilaga lakh 6 tagina 10 fawbani aduga Maitai gi oiba population di yamna nemi India gi mayokda lan hawkhidaba kuki lalhauba sing matau karamna su agreement sign tawnakhibano haibasisu achoba wahang oire UPF amasung KNO gi makhada Kuki lalhauba 15 ga su agreement sign tawnakhi Central Force ki maikaidagi di su agreement adu Kukising na chathaba hingsa gi thodok sing control tawnabani hairi adubu security force ta nongmai maru ama fawba kafkhidaba India government gi mayokta lan hawkhidaba kangbu aduna chathaba hingsa gi thawong control tawnaba su agreement sign tawnakhibani hairibasi karamna hairibano Churachandpur ase afaspa leiribani afaspa leiriba mafam aduda Kuki Millitantsingna Beg Tauraga Makhoi gi separate administration gi political agenda adu fangnaba hingsa gi thawong sing chathaba maru oina Maitai gi khul sing da attack chathakhiba aduda Central Force na fafspa gi makhada ahenba sakti sijinaduna control tawnaba hotnakhidaba karigino Kukising na hingsa gi thawong sing chathakhiba aduda Central Force sing lakshinnaba nongmai maru ama fawo kapkhide Ministry of Home Affairs ki report matung inna 2005 tagina 2010 fawbada Maitai lalhauba 5,000 gi mathakta hatkre hairi aduna Kuki lalhauba sing adu thengnanabagi pangal leitaba aduga Central Force sing na Maitai sing matam chana ngak sen khidabadagi police army dagi nongmai lut tawkhibani haibada laloi Myanmar da leiriba Kukising gi oinadi India asi makhoi gi khwaidagi safe oiba mafam ama oibada natana Sadul Traf ki achoba fida ama sufangli irang asida Assam Rifles na lawkhiba role asi Kuki lalhauba sing gi matenga loinana proxy war ama chatharabra haibagi wahang oire Assam Rifles asi Manipur da ayaubi thakta corruption chathare haina 2014 da Tehelkana Hilltop Operation da mayek singna phongkre hawjik su Maitai sing pikhraba valley area dagi hendokpa ngamdri national highway animakta Maitai sing chatpa ngamde aduga Kukising na chingi area sing asi makhoi gini haina claim tawbaga natana khulai ningthina paiduna operate tawri Kukising na Maitai da drone bombing amasung missile attack chathaduna mise mina kaya nangkhraba fawbada Assam Rifles ki ex DGP shi Nair amasung army ki chief Dwivedina aduguma thawdok amata laikhide haina National media fawba minamli Kukising na drone bombing chathaki haibasi thawdok thokfam da lakiba Manipur Police ki DGP amasung security advisor Kuldif anina fawba mayek singna phongdokhrabani Kukising na chathariba terrorist ki thawong sing asi yengluragadi UAPA ek ki makhada akanba action fawba lokhatpa yarabani